Marup ma'am, ngasi amu Keipha entertainment na mayam gi damak nungaigani khannuna movie mamuk puduna laksari. Movie asi 2023 da release tawkiba thriller mystery the best tawduna puthokiba Kannada movie Marichi hariba movie duni. Marichi haibagi nungi wahan thokna sunlight haibani. Movie asi serial killer amana Dr. Khakta hatuna Reven samagumna wari pumbasi puduna chakadawri. Movie asi gi director Siddhruv Siddu, writer su director oibiriba masamang noiri. Rating singdi IMDb da 5.9 gi star rating phangli. Rating janate movie da focus tawiu. Google user na 84% like piriba movie amani. Main lead khara palabada by.Santosh gi saktam da Vijay Raghavendra, bihu gi saktam da Siddhruv Siddu, director amadi writer masamak oiriba miyo asina actor amagi role su logduna yauri. Nice one. Yakira gi saktam da Sapandana, Marichi gi saktam da Shruti Patil, Aryan gi saktam da Abhishek Das. Masina tabato pa character kaya ama yauri. Aduki matik yam kibana loida makti panjadre. Aduga gi channel asida naunu changbirakpa isili nausing oiragadi subscribe amamtang toksin biramu. Mayam support aduna thauna amaga loinana mayam gi seba phangjari aigi ariba subscriber singbudi haininga litana thagat pa phongnoksari channel asibu sumak support tawibagi damakta aina movie asi pathok charakpa matamda soi khilan khiba sitha nan thauba yawrabasu ngakpiu haiba wafam thamjari. Fare adudi ma'am movie rom na mayong sinminarasi. Marichi gi movie na horokpada nupi amana jungle amada trekking lakpagi saktam do halli. Nupi asi doctor amani maming na payal kawi. Mana leriba jungle asida misak amasu masakti hondana asumak lakli. Tanja asida nongsu suba hurai. Nupi asi u makha amada changtuna nong asibu thublaga leri. Aduga yang thorakpa matamda magi nataba atoba khongul khara taraga leriba siubada mit sangdorai. Aduga mathaglomda yengkhalakpa matamda mamai loina khumjinba misak amana khulai amana thomjilai. Ngaihaki matungda nupi asigi manakta laigum ama thamlaga acid gumba posak amana mamai asida hijili. Masida sinasi katokiduna yamna thuna misak ama accident thokliba sida laktuna taraga leribi nupi asibu kolaga kapli. Haujik nupi asi accident asida maram oiduna asumung laikidre. Lagiba misak asi film asigi main lead oriba DCP Bhairapni. Accident asida siriba sina magi nupini. Mahaki nupi asi pregnant oiraga leibani. Asida submit pangthorai. Haujik ukibadu Bhairap ki pass ki thaudok amani. Adubu haujik man ukibadu manglan ama oijaba taragasu asengba wari matek amani. Magi nupisu adumna laikidre. Adubu karigi laikidabano haibadi makha tarakpa sarukta mayam soidana khangbiragani. Masigi nongalakpada Bhairap asi IG officer amana phone tawraktuna hairakli. Bhairap ai nangolda challenging yam noiba case ama sinagi haiduna phone tawraklibani. Ramnagarda haujik asi bhaksang ama thengnare. Forest department gi miyosingna haibagi matungina siramliba mong adu psychopath amagi mihani. Asiguma thodok asi mamangi matamda Muslim festival da thengnakibaduga chapmanai. Mamangi dusu doctor amani hanaki siramliba sisu doctor amani yamna sensitive oiba case amadi oigadawri ningthin handle taw. Masidagi Bhairap team galoinana sport adu lai. Nupi asigi nakanna leriba lai asibu paraga yengli. Constable amana sir masiguma lai asidi amukta mafam masida ukiba leite. Police amana muk masigi lai asidi Siba Mahadevada worship tawba matamda sijinaba lai makhal amani. Bhairapna body asibu forensic ta thuna thakro aduga report sing adubu thuna khangalaknaba hairi. Aduga ngasai uhalakiba khongul adubu amuksu kumna yengsilaga leiri. Sin asigi matungda Aryan kauba misak amaga Zakira kaubi nupi amaga amugu halai. Makoi anigi manamda khara hairagadi Aryan asi trading tawba misak amani. Aduga Zakira asina magi girlfriend ni mahak doctor amani. Makoi ani matam kuina luhongdana living relationship ta leiminaraga lakpani. Makoi ani mak orphanage ngantani. Makoi ani gi mong mataw sida yamna nungsinana leibagi mong mataw sumalali. Makoi ani si hojik Zakira gi thabak ama chatana Mangalore doina koiba chatnabagi plan tawri. Asomdana amuk misakti uhandana esita karigum khara thadaduna research tawraga leiri. Mahakasi killer aduni. Masigi matungna Bhairap payal gi postmortem tawriba hospital sida lai. Doctor sina mahak karigum arumba khulai amana tunglomdagi thajilakpadagi adumak sikhibani. Aduga magi machan sida acid hajilaga thamamane. Masigi mihat asi mamangi Muslim festival gi mihat aduga chapmanai. Adubu film yenglibe khoida ahanbagi mihat adudi karisu wanba leite. Ani suba si khaktani uhalagli basi. Adubu siribani mak doctor ngantani. Makha amuksu tarai. Acid asi H2SO4 kaube acid amani. Masi irai laina hekta phangbe acid nate. Asumna Bhairap doctor singi manakta chatuna mihat asigi matangda killer adu karama makhalgi miyo yorangmani haiduna investigate tawba horai. Doctor amana asigumba tamthiraba thawng asi society sina nathai biraba
मिसकसिंगना लोनली फील ओइदुना तौबना याम ओइगली अचुंबा लंबी अमा ताकपिनबा फैमिली अमदी रिलेशन निंथिना लेइतबा नत्रगा येगनाबा लेखिबदगी रेवेंस ऑन थोरकपा असिगुम मिहारसिंग असिबु तौरगा मसादा अपेनमा क्या अमा फाउजबा डॉक्टर अमनमु असिगुम मिसकसी महाकी पुंसी अदु ममी सामलकपा वायोलेंट क्या अमा तौहल्ली साइको चुरकपगी मोंगदा मसाना मसाबु हर्ट तौजबा लei अरोइबदा मागी टारगेट असि मसा ओइना उनसिलगा सिजबा मागी किलिंग पैटर्न असिदगी अखोइना खंगमा ngamgani aduna asigumba crime tawkhraba mioisingi mental hospital na chatuna list amadi makhoigi report adu check tawduna discharge tawkhraba mioisingbu thijinba machangi asomdana mu Zakira amadi Aryan Mangalore da trip ama lagli adubu Aryan hanaga manadaba mawung amada masa asi thagatpagum leiri Zakira na kaidoroge nangbu Aryan thagatna karisu tawde nang loisinaba tawro Zakira na chatkhaba matungda masa asi karigumama khanmagi mongda adumaksu tawri mapanda thuraktuna chatpa mu horai asomdana pairap magi timda hairi ahanba murder tawbada muslim chabadagi sikhibani haujikna makokta thombadagi adumak sikhre thabak asi tawbada killer asidi apenba kyama phawbagum masara phawjari adubu mahaki mihar singsina takpadi mahak psycho amadi soidan oigani asomdana Zakira Aryan mujenglakpa matamda Raman Rao kogwa doctor amaga wari sanaraga leiri kari sanari bano haibadi khanganba kari su leite Raman ga leiramba sida masara pakhatchaba kyama phawri Raman amadi Zakira hospital amada punna thabak tawminaraga leibani aduna ngasi asi mahak function ama lei haiduna suti lawraga lakpani masigi matungda station da mu halai Maithri kaubi SI nupi sina sir photo asidadi tongan ba khongul mali taraga leirmli basi adubu khongul asi misak amatagi oigadra bairapna masi lenglek discrepancy amani haibadi lengduna leptuna leiba aikhoi miyoibagi khongani asi chawba size amatani aduna aikhoi food step asi normal loin oi adubu siguma kesida size ani si karisu manaba leite aikhoi gi shoes asigi manungda extra sole ama hapi aduna khongum ki size adu khongul karisu manaroi hapana kalduna khara lumna putharaga legani Maithri na sa killer asigi mihar asina takpadi mahak killing pattern ama semduna chatpagi mongni magi makha tarakadaba victim kya dilerangani bairapna mahak victim singadugi hobis amadi witness hana loinama khangdokpani asomdana mu Dr. Raman asi hana gumna killer sina makhuda si phaduna khoi kara puthoktuna mayada namduna hat kadabagi tawri asumna Dr. Raman busu yamna kidingai oiba mawng amada hali haujik phawgidi killer si kanano karigidamak mana Dr. Singh asibu target tawduna halibano magi motive asina karino haiba karisu khangan leitri magi mihar sing asina takpadi yamna tamthiba totally psychopath amagi mawng matawni aduna makha taba warida kari kamdorokpage haibadu mayam punna yengduna khangminasi asomdana mu Aryan sport asigi anakpa jaga amada phamlaga wakhal tawraga leiri Aryan hariba misakasi trip asi lakpadagi wakhal amada sumak tawraga thukatpagi saktamda kaya ama uhalaga leiri haujik mana leiriba sport asidani Raman hariba doctor asina siribasi amuksu aikhoibu kanasu tahanba leitana wari sanakhibasu lei haujikna amuk naito moina phamlaga jaga asida leiramli hiram asida mahak asi chenaribra killer asi mahak oigadoribra magi mong matau sina takpadi Zakira changsilatuna kaidoribanu nangdi sida matamasi khangaude aikhoi ani thengnakhiba sahi ani hele Aryana khangaude matamasi ain haujik phamliba jaga asida phamlaga nangbu aina sahi ani gi mamangda ngairaga lekhibani masigi matungda local station amada murder ama thokle haiduna resort asidagi pau pirakli police asina murder haiba aikhoi laknaba tawrage aikoina lakringaida resort adugi miyosing adu karisu chatpa tawhanganu asumna makoi policing jawsilaktuna muksu asiba sibu yengli akoi basidasu kari evidence leibano haiduna thiraga leiri asomdana bairapta IG namuk phone tawragli bairap haujik Mangalore dagi resort amada murder amasu thokle hanagi pattern aduga chapmana bamongda karino tawriba sing asibu haujik thuna nang Mangalore da chatuna details sing adubu thuna pirakna bohonau asomdana Zakira thawdogasi makhoigi sida thoklabanina pakhatpa kyama phawjari mahakna oida bahaijilaga trip asibu lakpani haujikna problem ama muk thokpasida Aryan yam thawa sadabagi mongda karisu khanganu ai leribasidi masi haiduna phone ama hanjan tawrakli basibu Zakira da paina yengduna kakli Zakira magi mong asida jingnaba khara phawbagi mongda amuksu tawri tanja asida constable khara laktuna murder case asigi matangda inquiry tawnabagi damak station da lau haiduna Aryan masa asi pakhatpagi mongda phone asibu namli manungdana mana phone asi hek namaga Zakira da phone ama tawduna hairai jengu Zakira nangna police da thawdog asigi matangda haiba taragadi nang amadi nangi boyfriend busu soidana hatkani masi haiduna
ꯐꯣꯟ ꯑꯁꯤ ꯊꯝꯈ꯭ꯔꯦ꯫ ꯖꯀꯤꯔꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯑꯃꯨꯛꯁꯨ ꯂꯩꯍꯧꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯤꯂꯔ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤ ꯑꯃꯨꯛ ꯑꯣꯏꯔꯤꯕꯅꯣ? ꯖꯀꯤꯔꯥꯗꯤ ꯃꯔꯗꯔ ꯑꯗꯨꯕꯨ ꯎꯍꯧꯕ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯑꯥꯔꯌꯥꯟ ꯑꯃꯗꯤ ꯔꯥꯃꯟꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯎꯈꯤꯕꯗꯤ ꯂꯩ꯫ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯥꯔꯌꯥꯟ ꯑꯃꯗꯤ ꯔꯥꯃꯟꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯍꯥꯏꯕꯗꯨ ꯈꯪꯍꯟꯗꯅꯕ ꯀꯤꯂꯔ ꯑꯁꯤꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯥꯔꯌꯥꯟꯅꯁꯨ ꯐꯣꯟ ꯅꯝꯃꯒ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯃꯨꯛ ꯑꯥꯔꯌꯥꯟꯅ ꯅꯝꯕꯔ ꯑꯃꯗꯒꯤ ꯐꯣꯟ ꯇꯧꯗꯨꯅ ꯁꯛꯂꯣꯟ ꯆꯦꯟꯖ ꯇꯧꯔꯤꯕ꯭ꯔꯥ? ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯤꯁꯣꯔꯠꯇ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯂꯣꯀꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯅꯕꯒꯤꯗꯃꯛ ꯄꯨꯔꯒ ꯂꯣꯏꯅ ꯂꯥꯛꯂꯤ꯫ ꯚꯩꯔꯞꯅ ꯃꯥꯏꯊꯤ ꯑꯃꯗꯤ ꯚꯥꯔꯠꯇ ꯁ꯭ꯄꯣꯠ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯇꯨꯅ ꯏꯕꯤꯗꯦꯟꯁ ꯀꯔꯤ ꯂꯩꯍꯧꯕꯅꯣ ꯍꯥꯏꯕ ꯈꯪꯅꯕ ꯍꯣꯠꯅꯧ ꯍꯥꯏꯔꯤ꯫ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯂꯣꯀꯦꯜ ꯀꯣꯞꯁꯤꯡ ꯑꯁꯤꯗ ꯀꯔꯤꯁꯨ ꯈꯪꯂꯝꯂꯣꯏ, ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯚꯩꯔꯞꯅ ꯔꯤꯁꯣꯔꯠ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯒ ꯌꯥꯎꯕ ꯃꯤꯑꯣꯏ 3 ꯀꯧꯁꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦ ꯁꯥꯔ, ꯑꯩꯅ ꯔꯤꯁꯣꯔꯠ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯛꯄ ꯆꯍꯤ 4ꯗ ꯉꯥꯏꯔꯤ, ꯃꯁꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯚꯩꯔꯞꯅ ꯅꯪꯅ ꯀꯔꯤꯁꯨ ꯇꯧꯕ ꯂꯩꯇ꯭ꯔꯒ ꯑꯗꯨꯛ ꯄꯥꯈꯠꯂꯤꯗꯨꯅ ꯀꯔꯤꯒꯤ? ꯅꯨꯄꯥ ꯑꯁꯤꯅ ꯁꯥꯔ, ꯃꯥꯅ ꯑꯥꯏꯁꯀ꯭ꯔꯤꯝ ꯆꯣꯀ꯭ꯂꯦꯠ ꯑꯃ ꯑꯣꯔꯗꯔ ꯇꯧꯔꯛꯄꯗꯒꯤ ꯑꯩꯅ ꯆꯠꯇꯨꯅ ꯊꯤꯜꯂꯨꯕꯅꯤ꯫ ꯑꯩꯗꯤ ꯍꯥꯟꯅꯒꯨꯝꯅ ꯃꯤꯑꯣꯏꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯑꯁꯨꯃꯛ ꯇꯧꯖꯔꯒ ꯂꯩꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯃꯥꯅ ꯑꯣꯔꯗꯔ ꯇꯧꯔꯛꯄꯗꯒꯤ ꯑꯁꯨꯃꯛ ꯄꯤꯔꯝꯂꯒ ꯆꯠꯂꯦ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯑꯣꯔꯗꯔ ꯂꯥꯛꯇꯦ ꯈꯟꯗꯨꯅ ꯌꯦꯡꯕ ꯆꯠꯂꯨꯕ ꯃꯇꯝꯗ ꯁꯤꯔꯒ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯔ, ꯑꯩꯅ ꯑꯥꯏꯁꯀ꯭ꯔꯤꯝ ꯄꯤꯗ꯭ꯔꯤꯉꯩꯗ ꯃꯤꯁꯛ ꯑꯃꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯎꯈꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯥꯔꯌꯥꯟꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯨꯕꯨꯅꯤ꯫ ꯚꯩꯔꯞꯅ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯀꯔꯝ ꯇꯧꯏ? ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯅ ꯈꯟꯕꯗ ꯐꯤꯠ 3 ꯃꯨꯛꯇꯤ ꯋꯥꯡꯒꯅꯤ ꯈꯜꯂꯤ, ꯑꯗꯨꯕꯨ ꯃꯁꯛꯇꯤ ꯑꯩꯁꯨ ꯎꯍꯧꯗ꯭ꯔꯦ ꯁꯥꯔ, ꯇꯨꯡꯂꯣꯝꯗꯒꯤ ꯌꯦꯡꯕ ꯑꯣꯏꯕꯅ꯫ ꯚꯩꯔꯞꯅ ꯅꯨꯄꯥ ꯑꯃꯁꯤꯗ ꯑꯃꯨꯛ ꯅꯪꯗꯤ ꯀꯔꯤ ꯎꯍꯧꯕ ꯂꯩ? ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯗꯤ ꯀꯔꯤꯁꯨ ꯎꯍꯧꯕ ꯂꯩꯇꯦ ꯁꯥꯔ, ꯑꯩꯒꯤ ꯑꯦꯛꯖꯥꯝꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯔꯨꯝꯗ ꯑꯩꯒꯤ ꯒꯥꯔꯜꯐ꯭ꯔꯦꯟꯒ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯈꯤ꯫ ꯄꯥꯔꯥꯗꯤ ꯐꯖꯅ ꯐꯥꯔꯝꯃꯅꯤ ꯑꯗꯨꯗꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯖꯀꯤꯔꯥ ꯑꯃꯗꯤ ꯑꯥꯔꯌꯥꯟ ꯀꯧꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯗꯥꯛꯇꯔ ꯔꯥꯃꯟ ꯑꯁꯤ ꯅꯈꯣꯏꯅ ꯔꯤꯁꯣꯔꯠ ꯑꯗꯨꯗ ꯎꯈꯤꯕ ꯂꯩꯕ꯭ꯔꯥ? ꯖꯀꯤꯔꯥꯅ ꯎꯈꯤꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯁꯥꯔ꯫ ꯖꯀꯤꯔꯥ ꯑꯁꯤ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯀꯤꯕ ꯑꯃꯗꯤ ꯗꯞ ꯀꯌꯥ ꯇꯧꯔꯛꯈꯤꯕꯗꯨꯅ ꯃꯁꯥ ꯑꯁꯤ ꯄꯥꯈꯠꯄꯅ ꯑꯣꯏꯗꯕ ꯍꯥꯏꯖꯤꯜꯂꯤꯕꯅꯤ꯫ ꯚꯩꯔꯞꯅ ꯅꯈꯣꯏꯗꯤ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯊꯕꯛ ꯇꯧꯃꯤꯟꯅꯔꯒ ꯂꯩꯕ ꯅꯠꯇ꯭ꯔꯥ? ꯔꯤꯁꯣꯔꯠ ꯑꯗꯨꯗ ꯃꯤꯁꯨ ꯌꯥꯝꯅ ꯀꯔꯤꯁꯨ ꯂꯥꯛꯄ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯔꯤꯁꯨ ꯚꯥꯞ ꯑꯣꯏꯗꯕꯅ ꯎꯗꯦ ꯑꯁꯨꯃꯛ ꯍꯥꯏꯔꯤ꯫ ꯚꯩꯔꯞꯅ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯤꯗ ꯆꯤꯡꯅꯕ ꯈꯔꯁꯨ ꯐꯥꯎꯔꯤ, ꯑꯗꯨꯕꯨ ꯃꯈꯥꯗꯤ ꯀꯔꯤꯁꯨ ꯇꯥꯕ ꯂꯩꯇꯅ ꯅꯈꯣꯏꯒꯤ ꯅꯝꯕꯔ ꯑꯃꯗꯤ ꯑꯦꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯄꯤꯔꯝꯃꯨ, ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯧꯔꯛꯄ ꯃꯇꯝꯗ ꯂꯥꯛꯅꯕ꯫ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯥꯔꯌꯥꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯗꯤꯇꯦꯜꯁꯤꯡ ꯊꯤꯗꯨꯅ ꯄꯤꯔꯛꯅꯕ ꯍꯥꯏꯔꯤ꯫ ꯃꯄꯥꯟꯗꯅ ꯖꯀꯤꯔꯥꯅ ꯅꯪ ꯎꯗꯦ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯅꯪ ꯑꯃꯗꯤ ꯗꯥꯛꯇꯔ ꯔꯥꯃꯟꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯎꯏ꯫ ꯑꯥꯔꯌꯥꯟ ꯈꯣꯟꯖꯦꯜ ꯈꯔ ꯅꯤꯛꯇꯨꯅ ꯅꯪꯅ ꯎꯈꯤꯕ ꯂꯩꯔꯒꯗꯤ ꯄꯨꯂꯤꯁꯇ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯖꯀꯤꯔꯥꯅ ꯑꯩꯅ ꯎꯕ ꯇꯥꯔꯒꯁꯨ ꯀꯔꯝꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯑꯩ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯐꯪꯁꯟ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯁꯨꯇꯤ ꯂꯧꯔꯒ ꯂꯥꯛꯄꯅꯤ, ꯑꯗꯨꯒ ꯑꯁꯤꯗ ꯑꯃꯨꯛ ꯊꯦꯡꯅꯩ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ? ꯑꯁꯨꯝꯅ ꯖꯀꯤꯔꯥ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯝꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯍꯥꯏꯕ ꯂꯩꯇꯅ ꯁꯦꯝꯗꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯑꯥꯔꯌꯥꯟꯅ ꯑꯩꯁꯨ ꯑꯗꯨ ꯈꯪꯕꯅ ꯅꯪꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯎꯗꯦ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯖꯀꯤꯔꯥꯅ ꯉꯥꯏꯈꯣꯅꯦ, ꯔꯥꯃꯟꯒ ꯅꯪꯒꯗꯤ ꯑꯃꯨꯛꯇ ꯁꯨꯅꯕ ꯂꯩꯇꯦ, ꯑꯗꯨꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯣ? ꯑꯥꯔꯌꯥꯟꯅ ꯆꯨꯝꯅꯒꯤ ꯀꯦꯖꯨꯑꯦꯜ ꯑꯣꯏꯕ ꯋꯥꯔꯤ ꯑꯗꯨꯃꯛ ꯁꯥꯟꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯚꯩꯔꯞ ꯃꯥꯒꯤ ꯇꯤꯝ ꯑꯁꯤꯒ ꯃꯦꯡꯒ꯭ꯂꯣꯔꯗꯒꯤ ꯍꯜꯂꯛꯄꯁꯤꯗ ꯃꯥꯏꯊ꯭ꯔꯤꯅ ꯍꯥꯏꯔꯤ, ꯁꯥꯔ, ꯀꯤꯂꯔ ꯑꯁꯤꯒꯤ ꯃꯤꯍꯥꯠ ꯑꯁꯤ ꯃꯑꯣꯡꯅꯤ꯫ ꯑꯍꯥꯟꯕꯗ ꯃꯥꯅ ꯍꯨ ꯆꯦꯟꯕ ꯃꯨꯁꯔꯨꯝ ꯑꯃ ꯄꯤꯖꯗꯨꯅ ꯍꯔꯁꯄꯨ ꯍꯥꯠꯈꯤꯕꯅꯤ, ꯑꯅꯤꯁꯨꯕꯁꯤꯅ ꯐꯣꯔꯦꯁꯇ ꯆꯠꯇꯨꯅ ꯄꯥꯌꯜꯕꯨ ꯍꯥꯠꯈꯤꯕꯅꯤ, ꯑꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯅ ꯃꯆꯤꯟꯗ ꯈꯣꯏ ꯍꯥꯞꯇꯨꯅ ꯀꯤꯂꯔ ꯑꯁꯤꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯑꯔꯥꯏ ꯑꯆꯝꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯟꯗꯦ, ꯔꯤꯁꯥꯔꯆ ꯀꯌꯥ ꯑꯃ ꯇꯧꯔꯒ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯁꯥꯔ꯫ ꯑꯩꯈꯣꯏꯅ ꯆꯠꯄ ꯁ꯭ꯄꯣꯠꯁꯤꯡꯗꯁꯨ ꯏꯕꯤꯗꯦꯟꯁ ꯀꯔꯤꯁꯨ ꯂꯩꯇꯦ, ꯑꯩꯈꯣꯏꯕꯨ ꯉꯥꯎꯍꯜꯂꯒ ꯆꯠꯍꯟꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝ ꯍꯩꯁꯤꯡꯅ ꯄ꯭ꯂꯥꯟ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ꯫ ꯚꯩꯔꯞꯅ ꯆꯨꯝꯗꯣꯏꯅꯤ, ꯑꯍꯥꯟꯕꯗ ꯃꯍꯥꯛ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯈꯪꯍꯟꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯕ ꯌꯥꯝꯅ ꯄꯥꯝꯂꯝꯒꯅꯤ, ꯑꯁꯤꯗꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯈꯣꯏ ꯁꯤꯖꯤꯟꯅꯗꯨꯅ ꯔꯥꯃꯟꯕꯨ ꯍꯥꯠꯄꯅꯤ, ꯆꯥꯂꯥꯛ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯒꯅꯤ꯫ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯏꯁꯤꯡ ꯑꯗꯨꯅ ꯆꯤꯛꯄꯗꯒꯤ ꯑꯃꯗꯤ ꯃꯁꯥꯗ ꯆꯪꯈꯤꯕꯗꯒꯤ ꯍꯥꯔꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯇꯨꯅ ꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯩ ꯑꯃꯁꯨ ꯁꯨꯃꯛ ꯊꯝꯂꯝꯂꯒ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯄꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯟꯇ꯭ꯔ ꯖꯥꯗꯨꯒꯤ ꯖꯩꯒꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯖꯒꯥ ꯑꯃꯗ ꯇꯧꯔꯒ ꯂꯩꯔꯤꯕꯁꯤ ꯃꯈꯣꯏꯅ ꯎꯕꯗꯒꯤ ꯈꯥꯝꯗꯨꯅ ꯆꯪꯂꯛꯏ꯫ ꯕꯕꯥꯖꯤ ꯑꯃꯅ ꯃꯟꯇ꯭ꯔ ꯀꯌꯥ ꯑꯃ ꯇꯧꯔꯒ ꯂꯩꯔꯤ, ꯅꯨꯄꯤ ꯑꯃꯅ ꯆꯪꯂꯛꯇꯨꯅ ꯃꯆꯥ ꯑꯁꯤꯕꯨ ꯌꯦꯡꯍꯜꯂꯤ꯫ ꯚꯩꯔꯞꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ? ꯑꯉꯥꯡ ꯑꯗꯨ ꯍꯥꯟꯅ ꯗꯣꯛꯇꯔꯗ ꯄꯨꯗꯨꯅ ꯌꯦꯡꯍꯟꯕꯒꯤ ꯃꯍꯨꯠꯇ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯤꯕꯨ? ꯅꯨꯄꯤ ꯑꯁꯤꯅ ꯁꯥꯔ, ꯃꯍꯥꯛ ꯆꯣꯀ꯭ꯂꯦꯠ ꯑꯃ ꯆꯥꯔꯨꯕꯗꯒꯤ ꯃꯁꯥ ꯑꯁꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ, ꯃꯍꯥꯛ ꯑꯊꯨꯝꯕ ꯆꯥꯕ ꯃꯇꯝꯗ ꯑꯁꯨꯃꯛ ꯑꯁꯥꯏꯅ ꯇꯧꯕꯅꯤ, ꯃꯁꯥ ꯑꯁꯤ ꯉꯥꯎꯗꯨꯅ ꯁꯨꯃꯛ ꯂꯩꯔꯦ, ꯁꯥꯞ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯒꯤ ꯏꯆꯥ ꯑꯁꯤ꯫ ꯚꯩꯔꯞꯅ ꯀꯗꯥꯏꯗꯒꯤ ꯁꯥꯞꯅꯣ? ꯊꯨꯅ ꯗꯣꯛꯇꯔꯗ ꯄꯨꯔꯒ ꯆꯠꯂꯣ꯫ ꯕꯕꯥ ꯑꯁꯤꯅ ꯃꯥꯒꯤ ꯂꯩꯅꯥ ꯑꯁꯤ ꯖꯒꯥ ꯑꯃꯗ ꯆꯠꯄ ꯇꯥꯔꯒꯁꯨ ꯀꯔꯤꯁꯨ ꯐꯕ ꯉꯝꯂꯣꯏ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯗ ꯑꯌꯦꯠꯄ ꯀꯔꯤꯁꯨ ꯄꯤꯔꯛꯀꯅꯨ꯫ ꯃꯥꯏꯊ꯭ꯔꯤꯅ ꯁꯥꯔ, ꯆꯠꯅꯕ ꯇꯧꯁꯤ, ꯃꯁꯤ ꯃꯈꯣꯏꯒꯤ ꯊꯥꯖꯕ ꯑꯃ ꯂꯩꯕꯅ ꯂꯣꯏꯅꯃꯛ ꯇꯧꯔꯤꯕꯅꯤ, ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯀꯔꯤꯁꯨ
ꯃꯈꯣꯏꯅ ꯇꯥꯒꯗꯕ ꯂꯩꯇꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯔꯛꯏ ꯕꯕꯥ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯍ꯭ꯌꯨꯃꯦꯟ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯑꯃ ꯇꯧꯔꯒ ꯄꯨꯝꯅꯃꯛ ꯐꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯕꯕꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇꯁꯨ ꯃꯔꯗꯔ ꯇꯧꯐꯝ ꯈꯨꯗꯤꯡꯒꯤ ꯂꯩꯔꯝꯂꯤꯕ ꯂꯩꯁꯤꯡ ꯑꯗꯨ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤ ꯑꯃꯨꯛ ꯎꯍꯜꯂꯛꯏ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯃꯨꯛ ꯀꯤꯂꯔ ꯑꯁꯤ ꯕꯕꯥ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯃꯥꯅꯁꯨ ꯃꯤꯑꯣꯏꯕ ꯑꯃ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡ ꯑꯁꯤ ꯐꯒꯅꯤ ꯍꯥꯏꯅꯁꯨ ꯑꯃꯨꯛꯁꯨ ꯐꯣꯡꯗꯣꯛꯂꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯀꯣꯛ ꯈꯔꯗꯤ ꯆꯥꯏꯍꯜꯂꯒ ꯄꯨꯒꯗꯧꯔꯤ ꯑꯗꯨꯅ ꯁꯤꯟ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯨꯠ ꯇꯥꯅ ꯌꯦꯡꯕꯤꯌꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯚꯥꯏꯔꯞ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯔꯗꯔꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯅꯕꯒꯤꯗꯃꯛ ꯀꯣꯛ ꯊꯥꯗꯔꯒ ꯂꯩꯔꯤ ꯗꯥꯛꯇꯔ ꯑꯍꯨꯝ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯊꯕꯛ ꯇꯧꯔꯒ ꯂꯩꯕꯅꯤ ꯀꯤꯂꯔ ꯑꯁꯤꯅ ꯀꯔꯤꯒꯤꯗꯃꯛ ꯗꯣꯛꯇꯔ ꯈꯛꯇꯃꯛ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕꯅꯣ ꯗꯥꯛꯇꯔ ꯔꯥꯃꯟ ꯑꯃꯗꯤ ꯄꯥꯌꯜ ꯑꯁꯤ ꯍꯥꯟꯅꯗꯒꯤꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯕꯒꯤ ꯃꯔꯤ ꯂꯩꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃ ꯂꯩꯔꯤꯕ꯭ꯔꯥ ꯗꯥꯛꯇꯔ ꯔꯥꯃꯟꯒꯤ ꯅꯨꯄꯤꯗꯤ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯔꯤꯂꯦꯁꯟꯗꯤ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕ ꯑꯃꯨꯛꯁꯨ ꯈꯪꯗ꯭ꯔꯤ ꯅꯠꯇ꯭ꯔꯒ ꯗꯣꯛꯇꯔ ꯑꯍꯨꯝ ꯑꯁꯤ ꯑꯣꯄꯦꯔꯦꯁꯟ ꯑꯃꯗ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯈꯤꯕ ꯂꯩꯕ꯭ꯔꯥ ꯑꯣꯄꯦꯔꯦꯁꯟ ꯑꯗꯨꯗ ꯑꯁꯣꯏꯕ ꯂꯩꯈꯤꯕ ꯖꯥꯠꯂꯥ ꯃꯁꯤꯗꯒꯤꯁꯨ ꯔꯦꯚꯦꯟꯁ ꯑꯃꯒꯨꯝꯅ ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯑꯁꯨꯝꯅ ꯚꯥꯏꯔꯞ ꯋꯥꯈꯜ ꯈꯔ ꯇꯧꯗꯨꯅ ꯚꯥꯔꯠꯇ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯗꯥꯛꯇꯔ ꯑꯍꯨꯝ ꯑꯗꯨꯒꯤ ꯐꯨꯜ ꯗꯤꯇꯦꯜꯁ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯡ ꯂꯣꯏꯅꯃꯛ ꯂꯧꯈꯠꯂꯒ ꯑꯩꯉꯣꯟꯗ ꯊꯥꯔꯛꯅꯕ ꯇꯧ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗ ꯃꯦꯖꯔ ꯑꯣꯄꯔꯦꯁꯟꯁꯤꯡ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯂꯩꯈꯤꯕ ꯏꯃꯨꯡ ꯂꯩꯔꯒꯁꯨ ꯂꯣꯏꯅꯃꯛ ꯊꯤꯒꯠꯂꯨ ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯤꯗ ꯉꯁꯥꯏ ꯅꯨꯄꯥ ꯑꯃꯅ ꯗꯥꯛꯇꯔ ꯔꯥꯃꯟꯒ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯀꯤꯂꯔ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯊꯪꯒꯤ ꯑꯇꯣꯞꯄ ꯚꯤꯛꯇꯤꯝ ꯑꯗꯨ ꯆꯨꯁ ꯇꯧꯔꯝꯂꯒꯅꯤ ꯗꯥꯛꯇꯔ ꯔꯥꯃꯟꯕꯨ ꯕꯤꯁꯇ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯒ ꯗꯥꯛꯇꯔ ꯄꯥꯌꯜꯅ ꯇ꯭ꯔꯦꯀꯤꯡ ꯆꯠꯄꯗ ꯍꯔꯁꯕꯔꯙꯟꯅ ꯃꯨꯁꯂꯨꯝꯕꯨ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯕ ꯑꯣꯏꯕꯅ ꯄꯣꯏꯖꯟ ꯍꯥꯞꯇꯨꯅ ꯄꯤꯖꯔꯒ ꯍꯥꯠꯈꯤꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯥꯅ ꯍꯥꯟꯅꯗꯒꯤ ꯂꯣꯏꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯈꯪꯕ ꯑꯣꯏꯔꯝꯒꯅꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯂꯧꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯔꯨꯕ ꯀꯔꯤꯁꯨ ꯅꯠꯇꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯂꯣꯏꯅꯃꯛ ꯐꯪꯂꯕꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯀꯤꯂꯔ ꯑꯁꯤꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯕ ꯃꯤꯁꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯩ ꯑꯁꯤ ꯃꯨꯠꯈ꯭ꯔꯦ ꯃꯁꯤꯗ ꯚꯥꯏꯔꯞ ꯄꯥꯁꯀꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯅꯨꯃꯤꯠ ꯑꯁꯤ ꯚꯥꯏꯔꯞ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯦꯅꯤꯚꯔꯁꯔꯤ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯚꯥꯏꯔꯞꯇꯤ ꯀꯦꯁ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯁꯤꯟꯐꯝ ꯑꯣꯏꯔꯨꯕꯅ ꯊꯕꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯜꯂꯤ ꯑꯗꯨꯅ ꯅꯣꯡꯃꯇ ꯃꯥꯒꯤ ꯅꯨꯄꯤꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯨꯟꯕꯒꯤ ꯃꯇꯝ ꯀꯔꯤꯁꯨ ꯐꯪꯂꯝꯗꯦ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯃꯇꯝ ꯀꯔꯤꯁꯨ ꯄꯤꯗꯕ ꯑꯁꯤꯗ ꯑꯁꯥꯎꯕ ꯀꯌꯥ ꯑꯃ ꯎꯠꯂꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯧꯅꯥ ꯀꯧꯏ ꯅꯨꯄꯤ ꯑꯁꯤꯒꯤ ꯐꯦꯃꯤꯂꯤꯅ ꯚꯥꯏꯔꯞꯄꯨ ꯀꯔꯤꯁꯨ ꯄꯥꯝꯗꯦ ꯑꯗꯨꯅ ꯃꯧꯅꯥꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯃꯥꯒ ꯂꯨꯍꯣꯡꯂꯛꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅꯁꯨ ꯃꯧꯅꯥꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯕꯨ ꯚꯥꯏꯔꯞꯅ ꯀꯔꯤꯁꯨ ꯌꯥꯕ ꯂꯩꯇꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯤꯁ ꯀꯌా ꯑꯃ ꯇꯧꯔꯛꯇꯨꯅ ꯊꯃꯣꯏ ꯀꯥꯏꯔꯒ ꯂꯦꯟꯕ ꯃꯤꯁꯛ ꯑꯃꯁꯨ ꯃꯅꯨꯡꯗ ꯑꯣꯏꯔꯒ ꯂꯩꯔꯝꯂꯤ ꯃꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯚꯥꯏꯔꯞꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯗꯥꯛꯇꯔꯁꯤꯡ ꯑꯗꯨꯒꯤ ꯗꯤꯇꯦꯜꯁꯤꯡ ꯈꯪꯅꯕꯒꯤꯗꯃꯛ ꯏꯟꯚꯦꯁꯇꯤꯒꯦꯠ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯗꯥꯛꯇꯔ ꯔꯥꯃꯟꯒꯤ ꯃꯆꯥ ꯕꯦꯍꯨ ꯀꯧꯕ ꯑꯃꯁꯨ ꯂꯩ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯒꯤ ꯔꯤꯂꯦꯁꯟꯒꯤ ꯃꯇꯥꯡꯗ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌా ꯑꯃꯁꯨ ꯂꯧꯔꯤ ꯔꯥꯃꯟ ꯑꯃꯗꯤ ꯕꯦꯍꯨ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯐꯦꯃꯤꯂꯤ ꯑꯃꯅꯤ ꯑꯁꯣꯝꯗꯅ ꯕꯦꯍꯨ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯔꯤꯁꯥꯔꯆ ꯇꯧꯔꯒ ꯂꯩꯔꯤ ꯃꯥꯒꯤ ꯔꯤꯁꯥꯔꯆ ꯑꯁꯤ ꯀꯤꯂꯔ ꯑꯗꯨꯒꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯇꯧꯔꯒ ꯂꯩꯔꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯃꯨꯛ ꯃꯍꯥꯛ ꯑꯃꯨꯛ ꯀꯤꯂꯔ ꯑꯣꯏꯔꯤꯕ꯭ꯔꯥ ꯃꯅꯨꯡꯗ ꯋꯥꯔꯤ ꯀꯌꯥ ꯑꯃꯗꯤ ꯄꯨꯔꯒ ꯁꯨꯃꯛ ꯆꯠꯂꯤ ꯁꯁꯄꯦꯛ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ 3 ꯁꯨꯔꯦ ꯑꯥꯔꯌꯥꯟ ꯕꯕꯥ ꯑꯃꯗꯤ ꯕꯦꯍꯨ ꯃꯥꯏꯊ꯭ꯔꯤꯅꯁꯨ ꯑꯥꯔꯌꯥꯟꯒꯤ ꯃꯔꯝꯗ ꯀꯌꯥ ꯑꯃ ꯊꯤꯖꯤꯟꯕ ꯍꯧꯔꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯚꯥꯏꯔꯞꯇ ꯍꯥꯏꯔꯤ ꯁꯥꯔ ꯑꯩꯈꯣꯏꯅ ꯔꯥꯃꯟ ꯑꯃꯗꯤ ꯕꯦꯍꯨꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯖꯕꯅꯤ ꯑꯌꯥꯝꯕꯅ ꯃꯤꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯄꯤꯅꯤꯌꯟꯗ ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯏ ꯃꯥꯏꯊ꯭ꯔꯤꯅ ꯑꯗꯨꯒ ꯁꯥꯔ ꯑꯥꯔꯌꯥꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯔꯦꯀꯣꯔꯗꯁꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯗꯤ ꯄꯥꯕ꯭ꯂꯤꯛꯁꯤꯡꯅ ꯐꯖꯕ ꯃꯑꯣꯡꯗ ꯂꯣꯏꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯍꯥꯏꯔꯛꯏ ꯚꯥꯔꯠꯅ ꯁꯥꯔ ꯑꯗꯨꯒ ꯗꯥꯛꯇꯔ ꯔꯥꯃꯟ ꯑꯃꯗꯤ ꯍꯔꯁꯀ ꯐꯣꯇꯣ ꯅꯝꯃꯤꯟꯅꯕ 35 ꯂꯩ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯦꯗꯤꯀꯦꯜ ꯀꯦꯝ ꯑꯃꯗ ꯆꯠꯃꯤꯟꯅꯕꯒꯤꯅꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯚꯥꯏꯔꯞ ꯑꯥꯏꯖꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤ ꯚꯥꯏꯔꯞꯅ ꯁꯥꯔ ꯀꯦꯁ ꯑꯁꯤ ꯌꯥꯝꯅ ꯀꯝꯄ꯭ꯂꯤꯀꯦꯇꯦꯗ ꯑꯣꯏꯔꯒꯁꯨ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯀꯦꯁ ꯑꯃ ꯅꯠꯇꯦ ꯀꯤꯂꯔ ꯑꯁꯤ ꯌꯥꯝꯅ ꯀꯣꯛ ꯂꯩꯕ ꯑꯃꯗꯤ ꯑꯣꯏꯔꯤ ꯑꯍꯥꯟꯕꯗ ꯃꯥꯅ ꯚꯤꯛꯇꯤꯝꯁꯤꯡ ꯑꯁꯤꯒꯤ ꯍꯦꯕꯤꯠ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯋꯤꯛꯅꯦꯁꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅꯃꯛ ꯊꯤꯗꯣꯛꯄꯅꯤ ꯑꯗꯨꯒ ꯃꯔꯗꯔ ꯑꯁꯤꯁꯨ ꯔꯤꯃꯣꯠ ꯅꯝꯂꯒ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯨꯝꯅ ꯃꯥꯒꯤ ꯂꯩꯐꯝ ꯑꯁꯤ ꯂꯣꯏꯅ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯖꯒꯥꯁꯤꯡ ꯑꯗꯨꯗ ꯆꯠꯄꯅꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯂꯩꯔꯝꯒꯗꯕ ꯖꯒꯥꯁꯤꯡ ꯑꯗꯨ CCTVꯁꯤꯡ ꯑꯃꯗꯤ ꯏꯕꯤꯗꯦꯟꯁ ꯄ꯭ꯔꯨꯐꯅꯆꯤꯡꯕ ꯃꯤꯁꯤꯡꯅ ꯎꯔꯣꯏꯗꯕ ꯃꯐꯝꯁꯤꯡꯗ ꯑꯗꯨꯃꯛ ꯃꯔꯗꯔ ꯑꯁꯤ ꯇꯧꯔꯝꯕꯅꯤ ꯍꯥꯠꯂꯤꯕ ꯑꯍꯨꯝꯃꯛ ꯗꯣꯛꯇꯔ ꯉꯛꯇꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯒꯤ ꯌꯦꯛꯅꯕ ꯑꯃꯗꯤ ꯐꯦꯃꯤꯂꯤ ꯏꯁꯨ ꯀꯔꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯃꯇꯨꯡꯏꯟꯅ ꯂꯦꯡ ꯗꯤꯁꯀ꯭रिꯄꯦꯟꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯏꯕꯤꯗꯦꯟꯁ ꯑꯃꯠꯇ ꯀꯔꯤꯁꯨ ꯐꯪꯕ ꯂꯩꯇ꯭ꯔꯤ ꯃꯍꯥꯛ ꯌꯥꯝꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯃꯤꯁꯛ ꯑꯃ ꯁꯥꯗꯨꯅ ꯃꯔꯗꯔꯁꯤꯡ ꯑꯁꯤꯕꯨ ꯇꯧꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯀꯤꯂꯔ ꯑꯁꯤꯅ ꯑꯃꯨꯛ ꯀꯟꯇ꯭ꯔꯦꯛ ꯀꯤꯂꯔ ꯑꯃ ꯍꯥꯌꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯚꯥꯏꯔꯞꯅ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯀꯤꯂꯔ ꯑꯁꯤ
ꯀꯣꯛ ꯌꯥꯝꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯔꯤꯕꯅꯤꯅ ꯀꯟꯇ꯭ꯔꯦꯛ ꯀꯤꯂꯔ ꯑꯃꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯉꯁꯥꯏ ꯁꯤꯟ ꯑꯃꯗ ꯑꯥꯔꯤꯌꯥꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯐꯣꯟ ꯍꯦꯛ ꯅꯝꯃꯒ ꯖꯀꯤꯔꯥꯗ ꯀꯤꯂꯔ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯈꯤꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯥꯔꯤꯌꯥꯟ ꯑꯁꯤ ꯀꯟꯇ꯭ꯔꯦꯛ ꯀꯤꯂꯔ ꯑꯗꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯑꯃꯅ ꯕꯦꯍꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯑꯃꯨꯛ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯈꯔ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯎꯈꯤ ꯃꯍꯥꯛ ꯑꯁꯤ ꯑꯔꯣꯟꯕ ꯊꯕꯛ ꯈꯔꯗꯤ ꯃꯅꯨꯡꯗ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛꯁꯨ ꯎꯍꯜꯂꯛꯈꯤ ꯃꯥꯅ ꯑꯃꯨꯛ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯇꯧꯔꯤꯕ ꯃꯔꯗꯔꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏ ꯑꯅꯤꯅ ꯑꯣꯏꯔꯤꯕ꯭ꯔꯥ ꯆꯃꯝꯅꯕ ꯀꯌꯥ ꯑꯃꯗꯤ ꯐꯥꯎꯍꯜꯂꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯀꯔꯤꯁꯨ ꯈꯪꯍꯟꯕ ꯂꯩꯇꯅ ꯋꯥꯔꯤ ꯑꯁꯤ ꯃꯥꯒꯤ ꯁ꯭ꯇꯣꯔꯤꯗ ꯑꯁꯨꯃꯛ ꯄꯨꯗꯨꯅ ꯆꯠꯂꯤ ꯑꯥꯏꯖꯤꯅ ꯚꯩꯔꯞ ꯀꯦꯁ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯍꯧꯔꯦ ꯃꯦꯗꯤꯀꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯗꯒꯤꯁꯨ ꯚꯩꯔꯞꯅ ꯁꯥꯔ ꯑꯩꯈꯣꯏꯅ ꯈꯪꯕ ꯑꯃꯅ ꯃꯦꯗꯤꯀꯦꯜ ꯀꯦꯝ ꯑꯃꯗ ꯃꯈꯣꯏ ꯂꯣꯏꯅ ꯄꯨꯟꯈꯤꯕꯅꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯝꯒꯗꯕ ꯃꯥꯜꯂꯤ ꯑꯥꯏꯖꯤꯅ ꯅꯪꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯅ ꯑꯩꯅ ꯀꯦꯁ ꯑꯁꯤꯕꯨ ꯅꯉꯣꯟꯗ ꯁꯤꯟꯅꯔꯤꯕꯅꯤ ꯃꯁꯤꯗ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯈꯤꯗꯨꯅ ꯚꯩꯔꯞ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯧꯄꯜ ꯑꯃ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏ ꯄꯨꯂꯤꯁꯁꯤꯡꯅ ꯐꯥꯔꯒ ꯊꯝꯃꯤ ꯃꯁꯤ ꯎꯕꯗ ꯚꯩꯔꯞ ꯄꯥꯁꯀꯤ ꯋꯥꯔꯤ ꯑꯃꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯂꯤ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯧꯅ ꯍꯤꯗꯥꯛ ꯉꯥꯎꯃꯟꯕꯅ ꯆꯥꯛ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯍꯧꯖꯤꯛ ꯚꯩꯔꯞꯅ ꯃꯇꯝ ꯄꯨꯝꯕꯗ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯃꯥꯒꯤ ꯃꯇꯝ ꯀꯔꯤꯁꯨ ꯄꯤꯗꯅ ꯂꯩꯕ ꯑꯁꯤꯗ ꯗꯤꯄ꯭ꯔꯦꯁꯟ ꯂꯥꯛꯄꯒꯤ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯎꯍꯜꯂꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯚꯩꯔꯞꯅ ꯆꯩꯔꯒ ꯍꯥꯏꯔꯛꯂꯤ ꯍꯥꯟꯅꯗꯤ ꯅꯪ ꯑꯣꯀꯦꯖꯟ ꯑꯃ ꯊꯣꯛꯄꯗ ꯅꯣꯡ ꯐꯥꯗꯣꯛ ꯍꯤꯗꯥꯛ ꯊꯛꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯊꯛꯂꯝꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯁꯦꯡꯅ ꯍꯤꯗꯥꯛꯇ ꯂꯥꯏꯆꯨꯔꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅꯗꯤ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯤꯗꯥꯛ ꯀꯔꯤꯁꯨ ꯊꯛꯄ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯍꯤꯗꯥꯛ ꯑꯁꯨꯝꯃꯛ ꯉꯥꯎꯗꯨꯅ ꯂꯩꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯗ꯭ꯔꯪ ꯑꯦꯟ ꯗ꯭ꯔꯥꯏꯚꯇ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯁꯤꯈꯤꯕ ꯑꯣꯏꯔꯝꯃꯤ ꯄ꯭ꯔꯦꯖꯦꯟꯗ ꯂꯥꯛꯇꯨꯅ ꯚꯩꯔꯞ ꯑꯁꯤ ꯃꯁꯤꯁꯤꯡ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯀꯤꯔꯥ ꯑꯃꯗꯤ ꯑꯥꯔꯌꯥꯟ ꯑꯃꯨꯛ ꯎꯍꯜꯂꯛꯏ ꯖꯀꯤꯔꯥ ꯃꯇꯝ ꯀꯨꯏꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯅ ꯂꯤꯚꯤꯡ ꯔꯤꯂꯦꯁꯟꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯑꯥꯔꯌꯥꯟꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗꯗꯤ ꯃꯍꯥꯛ ꯃꯇꯝ ꯈꯔꯗꯤ ꯂꯧꯕ ꯄꯥꯝꯃꯤ ꯐꯣꯡꯗꯣꯛꯂꯤ ꯃꯍꯥꯛ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯒꯗꯕ ꯂꯩꯔꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕ ꯃꯥꯏꯊꯣꯡ ꯑꯃꯗ ꯖꯀꯤꯔꯥꯗ ꯐꯣꯡꯗꯣꯛꯂꯤ ꯖꯀꯤꯔꯥꯅ ꯑꯥꯔꯌꯥꯟ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯊꯕꯛ ꯑꯃꯃꯝ ꯂꯣꯏꯅ ꯇꯧꯔꯒ ꯂꯩꯔꯕꯅꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯅꯣ ꯑꯥꯔꯌꯥꯟꯅ ꯌꯦꯡꯉꯨ ꯖꯀꯤꯔꯥ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯊꯕꯛ ꯈꯛꯇꯗ ꯗꯤꯄꯦꯟ ꯇꯧꯕ ꯀꯔꯤꯁꯨ ꯅꯠꯇꯦ ꯁꯃꯥꯖꯀꯤ ꯃꯥꯏꯊꯣꯡꯗ ꯌꯥꯗꯗꯨꯅ ꯂꯨꯍꯣꯡꯈꯤꯕ ꯇꯥꯔꯒꯁꯨ ꯃꯅꯨꯡꯗꯗꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯦꯟꯗꯕ ꯑꯋꯥꯕ ꯀꯌా ꯑꯃ ꯐꯥꯎꯔꯒ ꯂꯩꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯊꯦꯝꯕꯤꯔꯒ ꯑꯩ ꯊꯕꯛ ꯑꯃ ꯂꯩ ꯊꯨꯅ ꯍꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯖꯀꯤꯔꯥ ꯊꯋꯥꯏ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗ ꯇꯤꯚꯤ ꯑꯁꯤꯕꯨ ꯑꯣꯟ ꯇꯧꯔꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯅ꯭ꯌꯨꯁ ꯑꯃꯗ ꯁꯥꯏꯀꯣ ꯀꯤꯂꯔ ꯑꯃꯅ ꯗꯣꯛꯇꯔꯁꯤꯡꯕꯨ ꯃꯊꯪ ꯑꯣꯏꯅ ꯍꯥꯠꯄꯒꯤ ꯄꯥꯎ ꯑꯁꯤ ꯂꯥꯛꯂꯦ ꯄꯥꯎ ꯑꯁꯤꯗ ꯖꯀꯤꯔꯥ ꯑꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄ ꯀꯌా ꯑꯃ ꯐꯥꯎꯕꯗ ꯂꯣꯏꯔꯦ ꯃꯍꯥꯛꯁꯨ ꯗꯣꯛꯇꯔ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤꯅ ꯑꯁꯨꯝꯅ ꯄꯥꯈꯠꯇꯨꯅ ꯑꯥꯔꯌꯥꯟꯅ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯐꯣꯟ ꯑꯁꯤ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯖꯀꯤꯔꯥ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯁ꯭ꯇꯦꯁꯟꯗ ꯃꯥꯅ ꯎꯈꯤꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯀꯤꯍꯜꯂꯛꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯤꯂꯔ ꯑꯁꯤꯅ ꯃꯥꯅ ꯍꯧꯖꯤꯛ ꯆꯠꯀꯗꯧꯔꯤꯕꯁꯤ ꯌꯥꯝꯅ ꯈꯪꯕꯒꯤ ꯃꯑꯣꯡꯗ ꯐꯣन ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯨꯟꯅ ꯇꯥꯎ ꯑꯩ ꯍꯧꯖꯤꯛ ꯀꯣꯛ ꯀꯟꯅ ꯆꯥꯛꯂꯒ ꯂꯩꯔꯤꯕꯅꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯔꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯩꯅ ꯀꯔꯤꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯆꯪꯅꯕ ꯇꯧ ꯑꯁꯨꯝꯅ ꯖꯀꯤꯔꯥ ꯑꯀꯤꯕ ꯗꯞ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯅ ꯑꯃꯨꯛꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯥꯅ ꯏꯟꯐꯣꯔꯝ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯥꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯈꯟꯕꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯚꯥꯔꯠꯅ ꯃꯈꯣꯏꯅ ꯃꯦꯡꯒꯂꯣꯔꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤ ꯑꯃꯗ ꯊꯦꯡꯅꯈꯤꯕ ꯕꯕꯥ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯔꯗꯔ ꯇꯧꯔꯝꯕ ꯈꯨꯗꯤꯡꯒꯤ ꯊꯝꯂꯝꯕ ꯂꯩ ꯑꯗꯨ ꯊꯦꯡꯅꯩ ꯑꯃꯗꯤ ꯍ꯭ꯌꯨꯃꯦꯟ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯂꯣꯏꯅꯃꯛ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯀꯣꯟꯁꯇꯦꯕꯜ ꯑꯁꯤꯅ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯕꯥ ꯑꯁꯤꯕꯨ ꯁ꯭ꯇꯦꯁꯟꯗ ꯀꯧꯕꯗꯒꯤ ꯂꯥꯛꯂꯤ ꯚꯩꯔꯞꯅ ꯃꯥꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯄꯟꯗꯨꯅ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯗꯨꯅ ꯗꯞ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯕꯕꯥ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩꯗꯤ ꯁꯦꯡꯅ ꯈꯪꯖꯗꯕꯅꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯗꯤ ꯆꯨꯝꯅꯒꯤ ꯇꯥꯠ ꯄꯥꯠ ꯇꯧꯗꯨꯅ ꯃꯤꯁꯤꯡꯕꯨ ꯊꯥꯖꯜꯂꯒ ꯄꯩꯁꯥ ꯇꯥꯜꯂꯒ ꯄꯨꯛꯆꯥꯛ ꯇꯥꯟꯖꯕ ꯀꯥꯡꯕꯨꯅꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯑꯃꯅꯤ ꯍꯥꯃꯦꯡ ꯑꯃꯗꯤ ꯌꯦꯟ ꯕꯥꯂꯤ ꯇꯧꯅꯕ ꯍꯥꯏꯈꯤꯕꯅꯤ ꯂꯩ ꯑꯗꯨꯅ ꯁꯤꯕ ꯃꯍꯥꯗꯦꯕꯗ ꯀꯠꯅꯕ ꯊꯝꯕꯅꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯁꯁꯄꯦꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯨꯔꯤꯕ ꯕꯕꯥ ꯑꯁꯤ ꯇꯥꯠ ꯄꯥꯠ ꯇꯧꯗꯨꯅ ꯃꯤꯌꯥꯝꯗꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯒ ꯑꯃꯨꯛ ꯂꯩꯔꯝꯂꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯥꯔꯌꯥꯟ ꯑꯃꯗꯤ ꯕꯦꯍꯨꯗꯤ ꯑꯁꯨꯝꯃꯛ ꯂꯩꯔꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯁꯁꯄꯦꯛ ꯑꯣꯏꯅ ꯊꯝꯂꯤꯕꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯌꯦꯡꯕ ꯇꯥꯔꯤ ꯑꯁꯨꯝꯅ ꯚꯩꯔꯞ ꯃꯥꯏꯊꯤ ꯑꯃꯗꯤ ꯚꯥꯔꯠꯇ ꯃꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯀꯦꯝ ꯑꯗꯨꯗ ꯅꯝꯈꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨꯕꯨ ꯃꯊꯪ ꯌꯦꯡꯂꯒ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯐꯣꯇꯣ ꯑꯁꯤꯗ ꯗꯥꯛꯇꯔ ꯔꯥꯃꯟ ꯄꯥꯌꯜ ꯑꯃꯗꯤ ꯍꯔꯁ ꯂꯣꯏꯅꯃꯛ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯗꯣꯛꯇꯔ ꯑꯃꯁꯨ ꯌꯥꯎꯔꯤ
मागी ममिंगना जोसेफ कवी अदुबु मखोइगी केम असि चटपा मतमदा फोटो असिदा यावरिबा डॉक्टर खुदिमक्सिंग असि मथंग मथंग लोइना किलर दुना हारख्रे हौजिक मखोइगी मरक्ता डॉक्टर जोसेफ कौबा असि खक्तम ngaire aduna next victim asi ma oigani haiduna bairapna phongdokli aduga yamna thuna jingnaba kyama phorokpadagi joseph ta phone taw haiduna phone asi torokpa matamda connect tawba ngamdre aduga dr raman sikhiba matamda sijinakhiba glass adu makhoina yenglakpa matamda skull lama haktuna leiba thengnare skull asi ngasai mai di kari su de projector kapthokpagi mangal asi dubani masina takpadi yamna danger oiba killer amani haibagi mongni aduga joseph asi kadai da lerangmani haiduna thirakpa matamda Halloween gi party amada yarongmani haibasi khangmangamle mahak asi party bu yamna pamjaba jithadaba misakamani mahak mamangdasu asumna festival singbu attend kaya ama tawi haiba media gi khuthangdagi khangmangamle aduga ngasi gi numit asi festival numit amu taraga lerami asomdana haibaga tawbaga miyoi kaya ama aki ba marks kaya amuptuna hidak kaya ama ngauduna nungaiba mut kaya amada ngauraga leri asomdana mu sa Joseph asi mapanda leirulaga numinini sure Bangalore leiba adubu magi phone di matam khara di kuire chattana leibasi aduga haujiga si Halloween party su Bangalore tawri bairapna phare akhoi chanaba tawrasi tongan chasi aduga Joseph pu thengna ba han misaka duna pau pinasi asomdana party asibu Zakira amadi Aryan su attend tawduna yawraga leremli Ramani masanupa Behu su yawri wari nungai tawri masiragi yamna thuna Maitri asi party mafam asida yawraklaba matungda Joseph hariba doctor asi thengnare adubu Joseph karisu tawdana lerami Maitri-na ka amada puratuna makhoigi sar lakpa ngai kisi ma laklaba matamda aikhoina laklibagi maram asi loina khangmangangani asumna ngahaki matungda bairap su lakle bairapna sa ngasarigi sarda phone kya ama tawjabani adubu phone ni chatkidre Joseph na aigi number anauba ma sinmana tawribani adubu kari leibage nakhoina tawribasi bairapna aikhoina lakcharibasi sarbu protect tonubagi damakne haibadi sarga khangnaba Dr. Singh Raman Hars amadi Payal hauzik mathang waina loinam hatkre adubu killer sina Dr. Khaktamak halibagi maramdi karisu khangmangamdri adubu Joseph ti makhoi lekhidre habasi karisu khanglamdri Joseph na atai doctor asidi ai kya loina de adubu Dr. Ramandi yamna close oina loinai phongdokli tanja asida misakama changaktuna Joseph ti dakpiri bairapna makhoina punkhiba medical camp adugi photo sing adubu yanghali Joseph na medical camp kaya ama aikhoina punkhre adubu nongmata nungaitaba thodokmata thokiba karisu leite adubu nangna uliba photo asida nupi amadi wale photo namlibi nupi adu mahaki mingadu Zakira kaubani mahaksu doctor amani masigi kem tokhiba jaga asi Ramnagar da tawbani mahakna hariba sinadi Zakira asisu kem asida yauki masina muktakpadi killer asina halaka doriba victim sing asigi list asida Zakira su yauribra aduga bairapsu kem asidagi singnabana makhoi mayam punkhiba sida hiram asida mahakna investigation kaya ama tawraga laklibani kem asida punkhiba Dr. Singsu mathang sirakpoibana kem asibu tawkhiba lam asi palakpa matamda angakpa kaya ama phawbangi mongna tawri bharatta kem asigi complete details khodimak loina khomjilaga pirakna bhairakli aduga amana Zakira amadi magi boyfriend Aryan khoi hauzik kadai da leibanu yangu asumna makhoi nakanna thoktuna wari sanaraga leiri Joseph makhoina thokhiba sibu aife jenglaga hidak asibu thaksilli hidak asi hek thakpadagi magi mathabak asi phunba horukpadagi lok kaya ama kanna khurei makhol asi tabadagi makhoi chingnaba kaya ama phawduna changlaktuna yengma matamda Joseph asi hidak adu thaktubadagi I oraga siraga lerami yamna thuna party tawriba jaga asibu gate asi close tawnaba haiduna mayam asi mafam amada puraktuna pullaga investigate kidamak thamli aduga bairap asi akoiba asibu asum jenglakpa matamda wall amada killer aduna kaduna chatkibagi matagum yunglaga thamliba akaiba lili sing asida I khana tariga leriba si ure aroibada makhoina evidence masa amadi phangmangamle adubu party asida behu amadi Aryan su lakhibani kanagi ogadoribano karigi damakta mana Dr. Khaktamak target tawribano asumna makhoi ngaihaki matungda forensic amadi CCTV sing asibu loinama yanglei asomdan Aryan amadi Zakira party adudagi thuna mayumda laklibagi maramna party aduda miyam double marks upa amadi Dr. adubu murder tawrukpadagi Zakira pakat paki ba kaya ama leibana mana haidun Aryan bu purga laklibani masina takpadi bairapna get close taw hairingai da hana mangjona makhoi ni chatkre magi mong mata wasida Aryan na relax taw karisu khangano miyoi bagi sibagi matam jaro paibasi chenduna hingadaba karisu nate wahai asida Zakira ngakni yanglei Zakira na problem kaya amadi ai mayok na bangamgani
adubu sibagidi ai mayoknaba karisu ngamloi ai siba yamna kijai aina kariguma phatanungda thoklabadi nang kanaga lehogani ai su doctor amani ai segna psycho killer sigi mong matawasi yamna kijai haiduna thamoi sokna tamli Ariana karisu khanganu masi punamak asi coincidence amani mioiba khodimak loina thokani haiba leite asumna jakirana kiba phawri basibu amuksu themjinbiri asomdana Bharat suspect kaya asibu thiraga thamli Arian behu amadi hawjikti jakirasu yaure Dr. Amana sikibu pisaduda Arian amadi jakirasu jaga adura lekhi aduga hawjikna muk Joseph hariba nupa asina siba matamdasu Arian amadi jakira party asida mung yauraga lemli murder mafam khudingi makhoi ani sumak yauraga leibana singnaba kya ma phawrakle suspect su masing hengalakli Bhairapna aini inquiry tawbada Arian gi maramda kya ma khangma ngamle Arian hariba nupa asigi bed pass khara lei makhoi gi khunaduda miyoi singna mamagi mayokta wa kya ma harakpa matamda miyoi sing adubu angang oina mana khut thaba kya ma su leikhi adugi damakta mabu juvenile custody da leibasu taki haibadi sahi 19 suribanina juvenile chingi aduna mahakpu angang singi jelda crime tawbi damak thamki aduga mahak release tawba matungda mana thorakpa matamda Zakira ga thengnabadagi leiminakhibani aduga masida kariguma ma khangalagli Dr. Raman gi yumda payal asi ayama matamda Raman bu naba sumak chali Raman di nupi sule kidre aduna behudi hanadagi mapaga close kaya moina loina raga leiminabani aduna payal lakpadagi mapana mabu kaya thoina wari saba leitre aduna behuna payal bu hat poira masu yai Bhairapna yenglasi Zakira amadi Arian bu trace tawduna makhoi ani gi yumda chatuna search tawna bohno tanja asida Joseph si baduda forensic na thiba matamda fingerprint khara phangba ngamle haiduna purakli Bharat amani maithina yenglakpa matamda match tawba ngamle adubu match tawriba fingerprint nasi yenglakpa matamda makhoi ani ningakpana loire makhoi ani gi mong matawasida Bhairapna yengma matamdadi masu angakpa kya ma phawjari haibadi phangliba fingerprint nasi ma koina match tawraga leremli masida mahak sauningba kya ma phawborokle amuksu hairi aigi fingerprint nasi sijinaduna ibu mana challenge tawbani ai mabu hirama matada lemna kari sutharoi asida aiji changaktuna kari update leibagi Bharat Bhairapna sir lit amadi phangi forensic na su fingerprint khara tharai aduda killer asina aigi fingerprint asibu use tawraga leremle wahai asida aiji sauna hirai kari no tawriba sing asibu Bhairapna sir hawjik asi aikhoi tapna solve tawba hawraklibani clue khara di phangi aiji na kari no clue habadi clue phanglaga hawjik phawba ke toribano asar semnaba thamlibra yengu Bharat nang case asi semingam loida boragadi resign tawduna yumda hanaba tawro asumna aiji yamna sauna satkre masigi matungda Bharat Zakira na puriba hospital na laktuna magi address asibu hangli asomdana behu station da kawduna Bhairap ka wari sanaraga leiri Bhairapna behu ai wahang khara hangge nangi babagi murder gi matangda aseng masing adu khumu aseng manatana ai kari su taba pamde nangna chingnaba miyosing nangi babagi kalik marakta ukhiba madi takhiba lebra behuna ai madugi manamda makhogi kaliki manamda kari su khangma leite Bhairapna payaldi wahai asida behu tali payaldi aina babagi chindagi maming di hana takre masina taba atopa magi manamda kari su khangma leite payal asi aina khangringaida aigi babaga aiga relation yamna phajai masidagi payal asi matam mayamada sumak babada call torokpani asengbadi aigi mama lekhiraba matungda aigi babana aigi di punamangni Bhairapna haibadi payal lakpadagi nangi nungaitabi isu kaya ama thokpa hore masi natra natte sar masi haiduna flashback macha mu halei mapa macha si nungsina wari sanaraga leiringi mata masida payal na phone dorokpadagi masagi wari singasibu na thairaga wari sanaraga mapana thokre asumna mata mayamada masa asiga wari sanaba matamda payal gi phone lakpa khudingi mapana thokhiduna nakal amada wari kya ama sanari asumna payal lakpadagi hanaga manadaba mapagi mong mata wasida sense kaya ama uba phangle present da laktuna aduga sa nong mama payal na phone torokpadagi aigi babasi yumdagi thokhibani aduga numini humni yumda halakhidabani sengna hairagadi masida ai nungaitaba kya ama phawi aduga masida wafam amasu khangan mangamli mahakna dhahandagi research kaya ama tawduna lagiba singasi mahakna thijin humjilaga anauba idea yamna puthokpa pamba nature da yamna ngaujaba misakama oiraga lerami adubu hiram masida payal bu mana karisu hatkhiba leite amadi mahakasi hawrokpa sinda payal na trekking lakpa matamda uhalaki ma misakadu ma oiraga lerami adubu masu jaga aduda karigumba khara research tawnabagi thiba lakhibani adubu mana lagiba sida payal lai amadi ma sikhiyaba karisu khangba leite aduga mana Halloween gi party da lakhibadu magi marup amana
invite tawbadagi lakhiba oirami masina takpadi amuk mahaksu murder sing asida karisu mari amata lenade hawjikti suspect khudingmak sing asi mathang investigate tawrokpa sida killer asi haidan noina asumang lolaga leri kanabu oibano haibadu makha amu yengsi mathangi sindana amuk bairapna ko khara thadarai mahaksu hawjikti gyan pungsai saire suspect mayam asida mahak tanatana film asibu ngasaidagi longlaka taribe khoisu aduna takpadi doctor asi hawjik zakira so oiribani mahakisu sapsaba warima karisu khangba lekribani baratna mahakpu suspect oibagi wani adubu mahak victim ama oibagi chance kaya ama lei mahak doctor amani zakira asi aingba si yamna hinade aduna mahakpu karamna killer asin hatpa taragadi karamma mongda hatkani haiduna wakhal tawrai asomdana zakira hospital da cold storage room amada karigum khara thamnaba room asir changlei haibaga tawbaga masu victim ama oirega mungleramle killer asina mana changkhiba matam asida room asibu mapandagi lok amuk tawsilli aduga manung asida aingba gas kaya ama thajilakpa horakle zakira tawrakliba mong asi ubada thuna mapanda thoknaba kaya ama honai adubu mapandagi thong thinglaga lerami hawjikti zakira aingba sing asibu khangba ngamlattabana leriba box sing asibu manungda yawriba posai sing asi loinam lakthokuna masa asibu kupsin bhaurai asomdana muk bairap zakira na leiba hospital na laknaba driver sida khangalli asomdana muk zakira ingba sum helakpana masa asi khangba ngamlatre skin dasu masi ka thekpagi mongda torokle box mayam asina masa pumba sibu loinam kupsilaga leri bairap su zakira na leiba hospital sida yausilaktuna singnaba kya ama phorokpadagi cold storage da changlakpa matamdadi box mayam amana zakira bu kupsilaga siraga leremliba si ure masi ubada mokhoidi matha amuk saba hore amagi mathangda ama asuma killer sina halakliba singa sida mapana muk thoraktuna yenglakpa matamda hanagumna room asigi thong manakta lei khara chaithokuna amuksu thamlami masigi matungda media kaya amana murder sing asigi matangda police singi matungda inaba horakle aijina aikoi hawjik yam kanna inquiry chathari DNA sample khara su phangba ngamle athubana mayamnasu soidana khanglagani haibadi ngasai waldagi phangkhiba I adubuni sin asigi matungda makoi police sing aryan muchingnabadagi phaba lakli magi mayumdasu nahandagi murder tobu khodingi leiramliba leising adu tharaga leiba thengnare masidagi mahakpu station da bairap ko wari sanari bairapna nominee si nangyum nalaktabani karai da leirubano adugo zakiragi murder thokpa numita karamna nang hospital da phauji laklibano Ariana sa ai stock ta paisa kya ama mangmana stress kya ama leibadagi trip ama chatnabagi damak mapanda thoklubani aina su zakira da chatnaba kya ama haibani adubu mahakti thabak lei haibana ithanto ina challe tanja aduda aigi gari manungda misak amana chloroform sisinaduna aibu kidnap tawkhibani madudagi aibu amamba jaga amada nominee thamki mana thaki bheda kadu aduki matikan mana ai gyan kari su takide aduga aina gyan lakpa matamda gari da muklerami masidagi aina hospital da lakpani aduga mahakamuk hospital aduda leiramdabadagi aini yumda lakpani sar haibadi tanja aduda zakira di cold storage da leiri aduna mana khangdabani bairapna raman sikhiba numidadu nanga wari sanakiba singadu aina khangmangamle maduda kari hainaribano Ariana sa maduri chumnege sumak casual da wari sanabani adubu matangduda police ta oidaba ngangbagi damak bairapna khubangna thajilei amuksu bairapna aduga murder khudingi thamlamba lei aduna nangi yumda karamna tharaga lemlibano aduga party aduda nang amadi zakira karigi damak mangliba Ariana sa lei adudi imagi ningsingmamini imani hinglingai matamda mana thabiramani lei adu aina business tawba matamda loss oirakpa matamda siba mahadebada asuma kachabani lak leinabagi damak aduga aina thuna chatkibaduna zakira adu akiba kyama phorokpadagi halakibani sar adubu mana haiba singasi bairapna karisu thajade aduna mahakpu makhatana custody da thamnaba hairi Ariana sa aina doctor singbu karigi damak hatkadoribano maram karisu leite adubu sar aroi boinai zakira ba mukte yangjage masi haiduna lauduna pukhre hawjik phawbada mana hariba mayamasi asengbra natraga achumbra haibadi karisu khangandri mana hariba singasinadi mawngdi yamali adubu killer asi mahak oigadoribra natraga mana taba atopa suspect amadi amuk leitre hawjik phawgi oinadi yenglasi wari asi sumak suspense da puruga lakpana killer phangbadi khara wagadori masigi matungda mu bairapna phangkiba DNA du collect tawru aduga Aryan gi DNA ga mes oibra yengu hairi tanja asida doctor amana bairap punaba lakli doctor asi payal gi asi baksang adubu postmortem tawkiba doctor adu oiraga lerami doctor asina miyoi amana wa kari sungang bali trakasu magi body language aduna
मान हाइनिंग अदु लोइनमक खंगबा ngami डॉक्टर जोसेफ असि आइगी मरुप अमनि मान इनवाइट तौरपदगी अइनसु पार्टी अदुदा यावबा लाखिबनि अइना लाकपा मतमदा आइगी मरुप अमा थेंगनबदगी अइ असुमक चल्ले अइना किलर अदुबु उखि सार महाक नुपी अमगी ड्रेस उपतुना लाखिबनि वहाई असिदा बाइरप ngang यांगलै यामना थुना माइथ्रीबु कौरगा सीसीटीवी फुटेज अदुदा सिंगनिंगाय ओइबा नुपीगी ड्रेस सटखिबा मियो यावब्रे यंगु हाइदुना अमुक हन्ना फुटेज अदुबु यंगबा हाइरि डॉक्टर असिना किलर अदु यामना हिसिंगबा मिसक अमनि सार महांगना चटपा खुदिंग सीसीटीवी कैमरा लेबा मफमसिंगदा अमुकता चत्तबनि हाइबदि येंगलगसु करिसु कानाबा ngamloisini असुमना डॉक्टर असि वहाई खरा फोंगदोलगा थोखरबा मतुंगदा भारत अमनि माइथ्री संगलक्तुन हाइरै सार अखोइना फंगलिबा DNA गा आर्यागा मेच तौबा ngamdre हाइबदि किलर असि महाग नते भारतना अदुगा सार मान हाइबा चुम्मी मागी मयुमदा थारमलिबा लेयदु ममागी निंसिंग ममिनी अदुवाइदा लेबा फ्लावर शॉप अमदा अइना हंगबा मतमदा लोइनमक खंगबा ngamle असुमना मुक्सु आर्यन हाइबा मिसकasi मराल करिसु लेतबना थादोंगबा हाइरि नहानदगी अखोइना सस्पेक्ट नंबर 1 दा लेरमलिबा आर्यनसु हौजिकति हिरमसिदा करिसु चेनरमद्रे मसिना ताकपदि किलर असि कोक यामना लेबा याम हाइसिंगना प्लान कया अमा तौदुना लाकपगी मोंगनी माना तौरलिबसिंग असि येंगलसि असेंगबा किलर असिना कना ओइबगे हाइबदु ngaihaकी मतुंगदा आर्यन मपाना थोरकपा मतमदा बाइरप थेंगनबदगी आर्यन हाइरि सार मरा लेतबा मिसक अमाबु फादुना थमलगा मागी नुसिनबि नुपीबुसु मागी अरोइबा मतमदा करिसु येंगबा फंगनद्रे अइना जकिराबु करिसु कावबा ngamloi अदुगा सारबुसु सारदि पुलिस अमनि नुंसिबा हाइबगी इमोशन हाइबसि करिसु खंगबा ngamloi वहाई असि ताबा मतमदा बाइरप असि मसारा खरदि पाली सेंगना मागी नुपीगी इमोशन करिसु खंगदबना मागी नुपीसु लेखिदबनि असुमना आर्यना थमोय सोकना कपतुना मपाना थोखरे मसिगी मतुंगदा आर्यना हाइरंबा वहाई सिंग अदुदा मागी नुपीबु मिस कया अमा तौरक्तुना नुंसिना पुनमिनखिबा सिनेमैटिक सिंग अदुबु अमुकसु उहली अमुकसु पेनदबा कया अमा लेबना टेबलदा लेबा फाइल सिंग असिबु थादोरकपा मतमदा रामन खोइना मेडिकल केम अदु तौबा मतमदा करिगुम्बा खरा रिसर्च तौखिबगी रिपोर्ट अमा थेंगनरे बाइरपना रिसर्च तौखिबा खरा लेबना करिगुम्बा खरा दिसोइदना केम अदुदा थोकपदगी डॉक्टर सिंग अदुबु हालिबनि हाबसि सबजुंगना थाजबा लेबना सिंगनबा कया अमा लाकपदगी बेहुदा कॉल तौदुना मपागी रिसर्च सिंग अदु ऑनलाइन स्टोरेज नत्रगा क्लाउड स्टोरेज गुम्बदा लेरंगदरा हंगली बेहुना आई हाना सारदा लैपटॉप पीखरबनी बाइरपना आई डिटेल खुदिमक खंगबा पामी आई लांगनबा तौगे असुमना महाक बेहुगी मनाक्ता लाकनबा थोक फावरकले असोमदा दामु बाइरप अमदि बेहु वरी सनकी हाबदु खंगबगी मोंगदा बेहुगी युमसिदा किलर सिना लाक्तुना बेहुबु फुदा भौरई अदुगा ग्लास अमा पाइदुना मकोक असिदा थोमजिलकपा मतमदा बाइरप खोइसु यौसिलकपदगी किलर सि थुना चेनख्रे मसिना ताकपदि बाइरपना खलिबसिंग असि लोइनमक चुंगदौरी मेडिकल केम अदुदा करिगुम्बा खरदि थोकलंगमनि हाबसि अदुना मखोइना रिसर्च तौबगीदमक डॉक्टर सिंग असिबु हात पोरंगमनि अदुबु मखोइना तौरिबा रिसर्च सिंग अदुबु बाइरपना खंगनबा होनरिबसिंग असिबु खंगदनबनि हाइदुना किलर सिना बेहुबु हात पलागिबसिनदि असुमना बेहु बाइरप खोइना लाकपना सिनिंग चित्ता हिंगबंग महौरे अदुगा कासिरा लेरंबा पोचै थुगाइरमलिबसिबु फोरेंसिक कौरगा अमुकसु यंगहली मसिदगी बेहुना लेरिबो हॉस्पिटलदा लाक्तुना बाइरपना हाइरि रिसर्च अदुदा करिगुम्बा खरदि सोइदना लेरंगमनि हाइबसि आइगी थाजबनि अदु ओइबननि किलर सिना नंगबु टारगेट तौरलिबसि नंगना हाइबगी मतुंगिना नंगना पिरखिबा लैपटॉप अदुदा येंगबा मतमदा करिगुम्बा मत यावदे बेहुना सार क्लाउड स्टोरेज दा यावरंबा याइ हाइदुना पिन नंबर सु हाइरि अदुगा पासवर्ड टी मासु खंगदे हाइरै तंजा असिदा माइथ्री लाक्तुना सार बेहुगी युमदगी फिंगरप्रिंट अदु फंगबदि ngamle मियो यानिगी अमना बेहुगिनी अदुगा अमना किलर अदुगी अदुबु फंगलिबा अदुदा लाइन मार्क यावदे हाइबदि फंगलिबा प्रिंट अदु मै यावदना फंगबा फिंगरप्रिंट नि बाइरपना असिबु करमना ओइथोकदरिबनो मियो खरदि पोकपा मतमदगी तौरपसु लै असिगुम्बा केस असि यामना रियारोय मियो खरदि क्राइम सिंगदा सुमक मागी फिंगरप्रिंट अदु लोडनबगीदमक्ता मसागी मुखुत फावबा मै थारोकजबा कयामा लै अदुदि किलर असि अतमनना लैतनबगीदमक मसाना तौजरिब्रा माइथ्री मार्क लाइन लेक्तबा मियोसिंगी डिटेल अमा सेमनबो होनौ मसिगी मतुंगदा क्लाउड स्टोरेज असिगी पासवर्ड असि खंगनबगीदमक हैकर अमदा हायर तौरगा यंगली मसिदा यारदुना यावरम वीडियो खरा येंगबा हुरै मेडिकल केम असिदा खुन असिगी मियो खुदिमक लोइनमक यंगली मसिदा नुपी अमना मागी मचा असि चॉकलेट अमा चारुबदगी यामना सोंथाखरे असुमना महाक अथुंबा सुमक चाबा मतमदा लाइना अमगुमना असुमक नाबनी कोंगावबा सुमक तौबनी मसिदा माना हारिबसिनदि ngasai baba amagi manakta nupi amana laktuna magi macha aduga laina asi chap manari
karigumba aron bakharadi athumba sigi manungda lolaga yauri masidagi Dr. Ramanna mioi kya ama tanaduna angang adugi blood tu check tawbu matamda khangmangamle magi haksang manungda alcohol kya ama absorb tawduna yawromli basi masida mahak angakpa kya ama phawborokle angang asigi body da karamna alcohol yawraga leibano asumna khunna sigi miyam ayamba loinamak leina asigumna naba thengnarami masida makhoina anaba sibu phanabagi damak karigumba guli ama hek charami guli asi makhoina leriba khunna sigi loken sob amada leiduna chabani guli asi su sariba mayam asi chap manai asumna raman hiram asigi matangda payalga blood sing asibu loinamak thaduna karigumba khara khangnabagi damak research tawduna yengli aduga masida makhoina khangmangamle makhoina chariba guli asi masada hek takhibaga makhoigi cell sing asibu ABS kauba syndrome ama okar tawrai aduna syndrome asi haksang manungda asumak leibana makhoina chaba chinjak athumba amadi chak chaba matamda alcohol da sumak convert tawbani guli asi drug makhal amani aduga karigi miyoi sing asida thari bano haibadi khangba kari su leite masidagi video asi loikibagi matagum bairapna karigum khar khangmangamle guli asi gi matangda haibadi guli asi gi maramda khanglakpa miyoi singbu killer sina target tawduna loina mak hatpani adubu karigi damakta misak aduna family sing asida guli asi thari bano tawriba mayam asibu khangnabagi damak aikhoi khunnaduda chattaba kari su yaroi khunnaduda karamba shopta guli asi phangmano haibdu khangdoknaba tawsi guli adubu chariba family sing adugi report sing su loina collect tawgadabani asumna makhoi khunda laktuna thiba horkle constable abana report sing adubu bairap ta piri bairapna phare khunna sida aigi sakhang mai khangnaba family amalei amukta unaruge haiduna yum aduda lakle yum asi magi nupi gi mayumni masi obenani ngasai Dr. Joseph na khunna sigi ming balakpada angakpa masama phawkibadu magi nupi sigi yumda ngasi laklibasi luhonglaba matungda ahan boybani mama sina thawai nuaitana masa nupi gi matangda wari kya ama saba horei luhonglaba matungda maha khangawdana aikhoigi yum asida lakpa lepkhre mana haibada nangsu yamna busy oi adubu mahak chak chaba matam khudingi koka sumangawba tumningba kya ama masara phawi hai wahai asida bairap ngakchanari numit adu mana maunabu hida ngauri bani haiduna kaya ama chaikibani mama asina magi mongmata waduna takpadi kanaguma mana mantra jadu tawduna aigi chanupi asi mangnaba silakpa mali aisu khangdre karamba pap leibana aigi chanupi asibu awaphamna tahlibano karama budi aikhoina langsilubani adugi damakta aigi chanupi boina dandi oina phangle magi wahai asina takpadi manungda wari kharadi asumuk leiri makhoina pap tarubana machanupi asida awaba tabani hairi bairapna kariguma makhalakuna mahakna yum asida lakpa matam khudingi guli chakhiba leibra mapa asina loki guli di mana chakhiba lei aina khoi swaida leiba sop amadagi lauraga pijabani masida bairapsu khangmangamle magi nupi asi hida karisu thakiba leite guli adu charubadagi leikhidabani haba amuksu tapna hirai ima khoigi imunga yegnaba miyosing leibra ahal asina aigi oinadi karisu leite adubu matam amada sahi kunni mamangda khunna sida seti haina makhoigi family ma lerami makhoigi imung asi paisa yamna paiba imung amani masa ahangi mingasi Sitaram Seti kawi mahaki macha ani lei Sohana amadi diki ani suba macha sina Naga Seti kawi magina macha nupi ani lei mamingna Surbi amadi Meda kawi masi haiduna paski wari khara mu liba hurai Riki hari bangang sina macha nupi Medabu matam pumada nungsina loina rami adubu masi ani si lesabi loina phare makhoina college halakpa matamda Ramesh amadi Abhishek kawu misakani sina asuma karan tabani makhoi anina larik tamal loiraba matungda luhongnabagi damakta haina singnaraga luhongnaba thaurang su torami adubu nongmadi makhoi ahum asi lambi da lakpa matamda nupa ani sina juice amada ju haptuna thau haiduna thalaga thamli aduga namdana surbi amadi suhana da hidakasi pithakpadagi ngawraga lambi sida taraga leire angang masa sisu hidakasi bu pithaktuna ngawrakpadagi tusillaga leire Rikina lakpa matamda tawramlibasi ubadagi Medabu hana puduna chanaba honai adubu nupa ani si masina supendabagi mongda tawge yauna khunna sigi miyamdasu thengna miyoida setigi imung adugi nupi sing adu hida ngawraga leire haiduna loinamak sandokli asumna pawsing asi loina sandokhibana pawsing asi phangmadagi miyoy kya amasu laktuna kumai amagumna yengnaga leiri adubu pawasi Sitaramnasu phangduna laktuna yengma matamda nupi ani sibu ngawraga leiba thengnare miyama mangasida ikaiba nanghale haiduna phuraga purakli pawasina maram oraga makhoi anigi luhongnaba tawribasibu loinama kaire asumna makhoi anibu kar thongrolaga thammu haraga yam thuna
मेदाबु हॉस्पिटल पुरगा लागले डॉक्टर सिना हाइरी करम कोकनो नोइना तौरिबसी पिकली बंगांग असिदा हिदाक पिथकपदगी कनबंगमदना सिरे असोमदना अमुक नुपी अनिसी इकाइबा क्यामा फावकपना का मनुंग असिदा थौरी यालगा सिरे मसीदा मखोइसु लोइनमक खांगमंगमले मखोइबु अतमनना हिदाक पिथकलिबनी हाबसी वरी सिंग असिबु लोइना पुलिस रिपोर्ट तौनबगीदमक लंबी लाक्पा मतमदा नुपा अनी सिना सिल्लगी एक्सीडेंट थोकपदगी सीताराम असी असुमुंग लेखिद्रे नागा सेटी अमदी रिकीदी हिंगौरमी अदुगा मखोइगी नुपीसिंगसु डिप्रेशनदा लाक्तुना लोइनमक सिख्रे असुमना सेटीगी फैमिली असी अरोइबदा मुटख्रे नागा सेटी अमदी रिकीदी नुमिदांगी मतमदा खुन असिबु थारुक्तुना तुमिना चटख्रे अदुगी मतुंगदा मतम कुइना मांगरुबा मतुंगदा नागा सेटी असी खुनदा हलक्तुना सोप अमा फमलगा लेबनी माननी नहानदगी गुलिसिंग असिबु योलगा लागलेबसी अदुगा मसिदा रामेश अमदी अभिषेक असी मौनागी ममा असिगी मरी मता ओइरगा लेरमी वरिसिंग असिदगी बाइरबना खंगमंगमले तौरिबा मयाम असी नागाना तौदुना मर्डर सिंग असिबु लोइनमक थोकलेबनी हाबा अदुगा मखोइना फैमिली सिंग असिदा रिवेंज तौदुना लाकपनी हाबा अदुगा हिरम असिदा नैनरकपा डॉक्टर खुदिमक लोइना गुली असिबु खंगदनबगीदमक हाटखि बोइरमी मसिदगी बाइरब टीमगा लोइनाना नागाबु थीबोरगले अरोइबदा युम अमदा तुमिना लोतुना लैरमबदगी नागा सेटीबु फारे स्टेशनदा पुरक्तुना नागा सेटीना कन्फेस कयामा तौरी माना डॉक्टर सिंग असिगी हेबिट थिदुना स्टडी तौरबा मतुंगदा मखोइबु हाटखिबनी अदुबु तौरिबा सिदा ट्विस्ट अममुक लेरमली हाइबदी बाइरब खोइना ngasai behugi yumda phangkiba fingerprint adu line karisu yaude aduga naga city gidi mark line yawi aduna killer asi mahak karisu natte asumna killer adu kanano haina bagi damak phuda bahurkle aduga roibada hairai tawriba mayam asi rikina loina tawbani makhoi anina plan tawraba matungda haliba singasina rikina khudimak loina tawraga lakpani masida riki hariba misakasi atai kana sunate haurakpa sinda bairapna doctor sing unaduna killer asi gi matangda khangnaba thijilakpada uhallakhiba doctor adu oiraga lerami masina tapadi makhoina khalibasi chumi killer asi arai asem miyoi amadi karisu oiroi haikibadu setigi family bu mang taktuna mang khibadagi rikina pendaba kya phauduna larik kanna tamduna doctor oiraba matungda research kya tawduna guli ama puthokibani aduga guli asi athumba amadi sak saba matamda makhoina sariba sing adubu alcohol da convert tawduna laina amagumna nahallaga lakpani adubu naga setina khunda laklaga guli sing asibu yolaga lakpani adubu rikidi murder sing asi tawrumlaba matungda accident amada laikhidre hairi masidagi bairap nagana haijinbani habasi nagadagi trekking ama yawmbadagi khangmangamle aduna mahakna crack tawduna yum amada lakli aduga ka asida research tawamba amadi guli sing adubu loina phangmangamle asumna thirakpana medagi photo amadi posai kharasu phangmangamle recording amaga aduga recording asibu taba matamda makhoida khangmangamle kadaida leibage habasi yamna tuna kabristan amada lakpa matamda riki asi phamlaga lerami mana leibasi meda hariba machanupi adubu phungki padudani magi makhutasu lay adu pairaga mana machanupi gidamak nungsina laising asibu katpoiramli bairapna riki bu phuda baure nangna mara lejadaba misak kaya mabu haliba karigino rikina makhoina igi family da tawriba sing aduna kari nakhoina tawragana chumba aina tawragana aranba loina taba ai asi demon amanate demon di leiriba society sini makhoina igi family da kari tawbiki praja miyamna su aikhoi boran malambi amada loina maktan khibani asumaran karisu thiba leitana aduga amana medabu makokta sokpadagi surgery tawba matamda anesthesia overdose atpadagi meda asi sikhibani haibadi surgery tawba matamda angang aduda pangthana bidagadu henjena kapadagi masi punamagasi rikina su loina uki aduna doctor singasi demon namani ai nate adubu hojikti punamak loina laman khumbal loire wai singasi phungdoktuna mahaki machindagi tapna kongol kaya ma thorai ngasai bairap khoina jausilakpa matamda masana sijanabani haiduna poison ma chasin khibani bairap na kaptun hairai nangna khalibana society asidagi nangi na chanupi adugi right kari su phangde masigi damakta nangna thorang singasi bu tawri adubu aigi nupi adugi aigi nungsirabi chadu yaukhribani nang hojikasi nungaina sirani haibagi wakhal khaliba natra nang siba taragasu shanti oinadi karisu leiba ngamloi larei bakta nangi thawai aduna nungaina leiba karisu ngamloi asumna rikisu sakhiba poison aduna asumak sire ngasi su pithribi pumbada operation natraga surgery tawba matamda doctor singi asoibana laikhidaba victim ke ama leiri adubu tawriba sing adu atamnana tawge yauna tawkhiba nate soiba haibasi mioi khuding makini soidaba ngamdaba kana su leite
aduna soidringaida wakhal mun tawraga thaba khudingmak tawnabu honaminasi asoiba amana mioiba amagi punsibu manghalibani habasi mayam punna khangminasi mina sibana chinda aduga sana sibana khongulda asumna fajarabu movie asi matang asida losile mayam na handagi aigi channel asibu asumag yengbiba subscribe di tawbidana leriba sing adubu ngasigi film asi apenba pokpiragadi amadi mayamna message kaya ama pi khangba taragadi subscribe amamtang tawsinbiramu mayamgi support aduna makha taba sarukta mayamgi seba phangba ngamjagadoribani ngasigidi kainarasi mayam